Matamgi Manipuri Wari channel asubu tabiriba khwai pumnamukpu taramna okpaga loinana ikoknona khurumjari. Ngasi muktaminarasi Chanu Lembi 10 suba tangka. Santhoi machagi mataududa nusine yengjari. Karigi khangdani ado moidadi nine hanglunuko moinadi khanglamoyi. Ado nine aise mina kobera lebra sono chatlabra loina hainari. Nangna noi nine da hairaga lei maming kari kawi yumna kadai dingno su khangdena. Ado nine ngasidi yumga mingada hairamo. Santhoi kabla I Ninegi ming leifam khangning brane chabo. Tharik wakalde iching nabagum. Santhoi karino ngasigi aigi mitmangsida uriba matau sibo. Nangna chaliba pakongsigi arthasina karino. Tharik machanupada onsinduna bung chalo yam thuna chalo chanu eba baga nakoi pabungado kowrucho. Teleiba ingak ngai karino ima chalo di chalo haibanine nangbo. Teleiba su ingak na hatu praprak jenki. Tharik na Chanbi ima sida leige ima haina korakanuko nabunga na pabunga nang kakanongin lagtu phawba adugane nasigi manaktu chatlucho nasena asida nupi amaga wari sanaribase nang sanabu yoksulucho nupi se chatok hanginuko mama hangla adi mamadi yamunga pi yengba chatki haina khumuko se maramokpani nupi se chatlankinuko. Sanahalna ai dinar makaibudi khanglude mama na hairaga khangbani taw nonginsu noglai ai ija nupi se onthok na pangkrabani taw masa asisu kaya mingam jadabani mina thina chaira asu thina phura asune makut handabida nokmi fajana hairam laga penthoga halakani aduna phatroi taw aina hek pamjaba haibada thoe nupi haibisidi ing tappa lengadabani mipum khutimaki tamjanapam ohengadabani khangdreda itaw mana khara mingam jadabasida ado ibungote leibadi hairap pingba maline pingi mina lakjabasu yadi mina pher haijinbasu yaba nate marai yetpasu kankraba moi mabung machal amung marai tawnaradi haibide haini taw nachin thi haini mamana korta counter tawbadagi hel chana na kumba pakhum pibuju haikraba nupa haisidi domaina tawgadamni taw nupa thokadabani nacha nupa se taw masak haire sathini phajai phibam murti haire chummi masa maugo se pharadana dub lauraga wang chauradana yengbadu su kaya da nungaire nupa thoini taw nacha nupa se adubudi ichani dana adubudi iyani dana wari sunungari itaw ado Sanathoigi pawda takidrabo takidre to sida itaw magi wari se telaibasu hatu lagtuna mapagi manakta leplari telaibana pabo kaka akoi mana hauji amta thuna lakpiyo haye nongyin masado ingak na ha kaidobu yaure ibunga kaishu thodokpa tawdeda kaka chanudo nupi amaga wari sana hawe adugi kobu male kaka ha kanano ne harisibo chanuda gari na thingdilame haiba nupidune kaka adu maba nine na tawdana lairabani nupi edusu kari wakhalno khangde mabu phatte haibadi yaro ma yamna phai ichabu magi gari na thingdilamlabasu hundoklambo tawdana ichabu matam chana hospitalize tawgrambase ma yamna phai adubu sega maiga adu ada ahal masal kaino akoi hainaradi phaidana ana bahangmula inena tawridusu nongmata iga thingna hude sanahalna fare se taw chatlasi se telaibana pabo adui nupido pabung di khangni ba kaka hoi di Manipur da lakpasu kuidribanina khangoi tawbani
Sanahalna Kanano ibungo Masak yamna fajaba mi yamna lemba thainagi senior artist actress su singer su oiba tampa sana duneba khanghaudana chimbaldagi wahai singda thokki nongyinna oh sanathoi ichabu nangmakna hatke tawrabako masigi oire nangna ekoi leitaba tanja yenglaga ichabu unaba hospital da lakkiba Sanahalna ita amukta tapthako kaidorage ibungo kadai waidanu moni lehawe hababo asomgi dress yoliba dukan pareng dudane manungdane pabo as akoi mase phone amuk tawsaleene teleiba phone do pakhatpaga hoiba ima akoi laeba nungsijaba masagi mataudu ubada sumatkiduna masaga lengona duna wari saduna leiri Sanathoina Thoibe Isabu kari chaninge Kai chaning dorige kenta chaning die thawayam nuaitri chane kaidoraba Mina akoi baba ga khangnawo su yade baba na su yamna sawe khangbra nangna ne hajai dubu nongmata ai unaba akoi da su lakpi brona mingsu yumsu asengba haidu haibasu amata yade Thajaba yaba nattena babana yamna sawe adugi oire matangna ne Thoibia nine nongma soidana laktoine Chanu Sanathoido oina duna sugatli Yare cho nushide Sanathoi su nokli asengbege ninebu nusidabrane Chanu tung mangon thoktuna koyeng yengdi Aya teleba khodi kaide chakrage Ima sisu chanbisu amata leramdri Sanathoina kaidorage chathoibia Nine haujikta te leibane chanbine ima sine akoi puna lakminabani adu kadaida mangkhrage khangdre Sanathoisu wakhal ama lakpagum masadu ipa pakhati chanbi nokmi tawduna Je kaidowila ino kaida mangluine noiba Asida leijarubado ado mamadine to asida chaki Chanu Sanathoida onsinduna Nine aina hujik chanbi haido Mane amadugi machanupine Sanathoisu mangak nomduna Nine gyan taiye thoibi Pharese Nine chatlage ko pungsisu thengjileeba Asi haiduna machabu nungsine manam nambiri Chanu chu Sanathoibu makhut paiduna khamli Aya kaino nine ngai ko haraga chatkino haibani nine baba hoi imasi hoi su khangno haiba Thoibia nangbu nine thenglene hayeng soidana lakeba ko nine se hayeng soidana lakeba Tharikti mama masagi mataudu mifam hongdana yengli Sanathoina chatlage haibaduda famlambadagi phuk hagotuna Sanathoibu kauge tawbaga kadomdagino khangaude nupa amana Chanubu makhut paiduna kanna chingthoklaga khupangna hanjin thaki ikai nungsi yanaraduna mapi ira chena Chanu mapada warongna yenglai Baba nongyin amuksu macha nupibu khupangna thai Aina matamse phatte masak khangdaba miga loinanu haiba wahise nangonda kayarak haiko haibano nangna suk yamna panglibasibu karigino Aina haibase asuk indribasibu karigino thoibi Aina kari lankrage baba Mahase kanamta natiye Baba Engonda gari na thengjalamba Aibu hospital da pukhapramba Aina haiba nine edune Nangbu hatlaga yauna gari na thengjallamlaba mi sigi manakta Nangna asuk naksan ningibasibu nangbu siraga haibro Asi haiduna machabu hanjin kupangna thaki Sanathoisu kablai Kaino tamo na tawbiribadubo Isada adumna phubigano Aiga loinaramba tinarambagi natro Tamona isada phubirise Aina khoida amu hana yecharoye Isada adumna tawbigano tamo Mane lichat naidabi oktabi Nanga loinarambagini aina isabu waraklibase Nangi amotpa lichat adugi mamido Ichadadi tahaninde
Nongyin khuru khuda kunduna phamthaduna kablai. Ipa ichagi punsida nangi karamba saklona amuk. Ipa ichabu mai lakta langsingi khallibano. Tamo, aibu kayam kuina sumna thina ngangbikini. Yare, chatkro. Amuk hana ipa ichagi mangda leplagano. Pamjana chatkiba nangi lambiduda urum phangdraba natro. Karamba anaubu nangi tatki langda ichabu thongi khallibano. Nongyin amuk sumopi te thoklaga machanupigi laibakta nungsina chuppi. Icha thoibi lo baba ka chatlasi lo. Chanu mamitta mapina pumthum thumba makhai kapning tawduna sana thoida munna yengli. Nine nang sibu aigi kanano baba na hari sibu chumbro. Aigi chingnaba wakhal se amukta di ko luba nine. Nang aigi kanano. Chumme aidi oktabini lamsat naidabi. Adubo aidi atai kanaga wakhal ning ani longkiti. Mane aidi oktabine lamsat naidabi. Adusu ipurobigi mafamdadi aidi oktabine oktabi. Nupi oibi singdi magi mapurobigi mafamda oktabine. Sanglaba chahi kaya se nakhoi ngai jarakpane. Aigi asengba nungsibabu khangbiduna aigi inakta halakpa mikupsingduda bungai jarakpane. Maitai nupi oibegi ing tapchaba mong hajadaba mipung khudimaki tamjanafam oibi maitai chanu ama oirasanu khanduna imana nangbu nungsina chanu haiba mingche thonkibane. Se igi haurakpam ima haina amukta koroko. Ngasidi amuktangdi koromo imagi thoibi. Chanu mapi taithokduna sanathoida munna yengjai amuksu momon minok amaga loinana ngasidi mamagi masak khangle haiduna thamoida kayada penjariba harau mamagi manakta changchinjage tawbaga nongyinna machabu khudang paiduna khamlaga hanjin khupangna thabi. Bema ichana suklamna panglibasibu karigino mahu pubilin nasigi wahiduda ichana karigi pangtharino. Nangi namadi sikhrabani ipabu kayarak haiko haibno. Sanathoi khonjel thokna hik kablai macha chanubu konsillaga mapuroibuda ningamdana yengjai. Tamo aibu chaibiyo nakhut pena warakpiyo adubu aigi wahisa mukta tabikhuo. Nongyinsu kablai kai itik leiduna aina nangonda khut thagadoribana. Aigi tampasnadi leikidaba kuire madi sikre. Ngasi phauba aina aigi tampasnada nomata imitchin hangatna yengbadi lairadana maming phaubu kaukidabani. Sanathoi haina nungsina kaujakhibani. Ipa icha chacharaki ichabu thadokpiyo. Aigi sanathoiga sakmanabi nangdi aigi sanathoina haiba khak yaro. Aigi sanathoidi ing tapchabi lemjabini mong hajadabi. Mapuroibigi miyeng khada nungsina machaga loinena lejarakpini. Nangumbi oktabi lamchat naidabi nattiye. Mane aidi oktabini lamchat naidabi. Adusu mapuroiba khakki mafamda aidi oktabini. Nupi oibi khudimak magi mapuroiba singtagi mafamda oktabini. Mane aisu makhoigumbi oktabini. Tamo amadi sathoibibu uina ngai jarakpagi mahiro. Aibu ngasisu adumak lana khanbiriba. Aigi wase amuktadi tabikhuo tamo. Nongyin machanupi chanubu soro laktuna chingli amuksu kapli. Taunariba mataududa telaibasu kablai adubu karamnadi khamluni. Chanuna baba kaino tauribasibo. Nongyinna mahu pubilin amomsina thakpalangda kariginu ichana pangtharibadubo. Law papapta silawo babaga yumda chatlasilawo.
Sanathoi-su chensinjaduna Mapuroibigi makong sokna kolaga khurumjaduna kablai. Tamo, icha haji puga harabusu pubikho. Adubu, asumnadi tawbigano. Icha leisabi pharabane. Minok chawraba samasa sina. Lana haijinduna. Ima hichagi mari tatnaba atopa waheida ichabu pauthok pikiniye. Ichabu asumna tawbigano tamo. Haigadaba loirabra. Kari walibage. Aini icha warakchabada nangi na thau kari le. Sanathoi khonjel thokna hi kablai. Icha se aigidi icha nattabro. Aisibu magi mama nattabro tamo. Aigi ichagi mama di sikre leitre ngasigi samasa sida. Aduga aigi Sanathoi-di nangumbi machabu hundoklamlaga Mapuroibigi nungsibabu mirairamlaga irang kaithelda masagi ijat yonbi oktabi natti. Aibu oktabiro. Ai oktabi natte. Ai oktabi natte. Ai lamchat naidabi natti etabo. Nangdi oktabi lamchat naidabi. Piklibuna chabu hundoklamlaga yumnak sagai hongba ngambi oktabi ni nangdi oktabi. Mane. Aidi oktabi ni. Aigi nungsiba ichabu amadi Ipuroibigi hikai kumnababu ngasi faubu mangandana sanglaba chahi kaya se nakhoibu to halakpa ngaijarakibane. Tamodi aibu nungsiba nattiye. Aigi asoiba tanja thiduna aibu miraibane. Chanu imagi thoibi se igi haurakpam ima haiduna amuktadi koramo se Ima haiduna muktadi koramo icha thoibi. Chanu sukaptuna mapada mugeng mamagi manakta changsinba sungamda leptuna lei. Makhoigi mataududa tilliba mayamdusu makhoidu munna yengduna lei. Tharikna Tamo nongyin amukta tapthako. Wari se men tana amukta sanase. Sanathoi-na haninglibadusu tamo nongyin na amuktang tabikho. Sanahalna amu Itaw, mi loina yengnare yam phajadre. Wari se kadaidano ma chatlaga akoi purap sanarase. Akhoigi itaw sida icha singsisu loina ikairani. Makoisu pakhang leisabi pharaba ngaktani. Amaromda Sanathoi-su leibakna khangnariba senior artist amani. Magi status su sooningde phana mana lalabusu. Asumna makoi pumnamak mapam amada laktuna pulap leirare. Amasu ngahak wangang na de. Makoy loina magtuminna amana amada yengduna lainay ngahak leiraga nongyinsu. Sanathoi-da mapi ira chena khonjal tanik na warong na yengduna harai. Kaino haibigadabado haibiro. Sanglaba chahi kayasi macha amadi Mapuroibabu halakpa ikhau langna ngaijariba Sanathoi Mapuroibagi kochi thangba warongna nganglakliba wahisingdo taraga kablai. Amuksu mapi tethoklaga haukraba punsi tangkaki ningamdraba nungsibana thallaba warisingdo liba haurai. Sanathoi-na Tamo halakpada blush amta lebiro uko horen cosmetic yomba dukandegi. Ha kai haiba hujikido. Ho blush haiba blush. Nongin dressing table mamangda masam hatna amuksu magi loinabida onthok-tuna yenglai. Kaino blush idea? As mai nganghanaba do. O khazaida nganghanaba do. Khangabo? O haura abra nangi ake amogi pot mayam se. Sanathoi noktuna machanupibu pangkhatli. Tamo hayengni release tawdoido. Aduda sumnana phajana chatningba. Aigi leiriba machu-sidi nachanupi khulengbisina ne thabada loina beson takraba. Adu tamo kaungniko lebiro upo. Ichana thugaibabu kaino thugai chesanu leithokke. Adu ngasidi nangna chatlaga dum leirodana nangi apambado. Aina khanbasu heiroida. Nang suba thadradi hekta yadabadongna. Phagina tiye tamo imana yum sangamo kasidi kar thenglakani hayi adugi sum chathokningdabaneba. Nongin
Noktuna Sanatoygi khajayda khujingna si'i. Khangdreda actress sak phajabi amagi nupa oirubasi icha nupi phajaba amaga poksille. Hayengwai aidi wa dawrida icha nupi bu senagadra itu bu senagadra. Haima Yare batamo matam se thengkreba sathopiruro. Ado halakpada dasagusado khara lebiro imagi oinaba. Imado champut yaudradi chak icha chadeba. Sanathoi chak thongna pikliba machabu chair da phamali dining table da magi phone du thamli. Chanu mama da tingak yengduna. Mama game sanage. He sanarunu ko. Kona horel tumam daidane mama ga sanase. Mama phone la yare ko khadrak tawnu. Mama cheng churi ko. Chanu dining table dagi phone do lamlaga chair dagi phan chongthaduna makhut macha aduna mama da phone do piri. Mama phone la me. Sanathoi macha da hanna tu yengdaba makai hinjang semli. Kadar tawnu ko nangna ringtone do thado ba. Promise mama sengbane. Sanathoi haipet onthokduna yenglubada phone do la ambaduda paikhatli. Sanathoina Hello kaka Tampa sana natro Mani kaka kai takpigadabano hayeng se release tawgadabano miniko khoigi mami dugi marumda hariba film adugi thabak yamna chinbaduda hairap ningsinglakpane kaudi kaka akoi family puna ngantana la adabane pare aise anobo project amasu houningli heroine sigi character se nangna act honinba far sigi wase ayeng pullaga tanaras kaka thameko hoi kaka Sanathoisu table duda phone thamage haiduna onthorakpada macha nupi chanu leramdabaduda swai lawi Sanathoina kaima kadai da sakhrajano ne asi angang sibo Thoibi Chanu Sanathoi machabu koyeng yengduna kauri mathak kakhatuna magi kada macha lebra haiduna yenglubani leramdabaduda swai lauduna thongalomda prap lakli somdana apabisu sauraduna masubu pamduna ngang-dana changlai Sanathoi manengi manakda sensinduna Ima ngasaidigi thiruini kadaida chatluino nangbo asi hairaga machabu manemdagi lauge tawbaga apabina angang se hatlage habro Ima nangna film da ithak idang na ngauringai da nasa se thadok tuna thamu yum puroidaba nasa se na roidaba oradine phajana lemna hayu nanem phaigak phaine ne ichagi su isugi ju hotnage aina kai lan khrage ma lande imodi karimta lande miyamna sak khangnaribi imongnobu kari lalunige isu se pukri gi thongada ising sanaduna lerame si sumana ranbo oramni imodi lande nangna cinema yawba isai sakpa isai chatpada nongmati imana thingbro tawjasanu chachasanu imagidi nakoi dangni noi nasa na bu yanarabadi thamoi sengnarabadi imagidi kari su leite haiduna ngasi phawda khallaga lakpani kala na khoi gi lamdam sibu sak taklibani haiduna imana ngasi phawba nangonda pung thogatuna talaklib natro nangi du khakta na saba ya basu natene nacha napuroi bi seba khangna tawne uredana isu se aila amdrabadi ising da taraga siramoidro Sanathoi mapi ira chena manemda yengduna kapning tawduna khumlai Ima ai kaka kulaga wari sanarubane Thoibisu aigi inakta lephobane bab oirudre ai lale Ima hayengai sumaina tohonja roige apabi mamogi mapibu teithopiduna hai yare se kakanu se nangbu imana nungsidana matung so hiningdadane chai ngangbasida nangna namitegi na pi taba makai pakum piradi ima su nuaitene se kakanu se nangse nangbu pokpi nangi ima babung na puobasu hojikte aigi cha orabane
Imana chai thangdana ngangdana nakoibu kanana warakani se toose chak tum loisuluro ima ngasidine chak lamana yadre meeting mafamdagi su hangoibu kariboi karimta charaktre chak tubu loikrabro ima cheng churambane loisinaba tawrage henjangsu ho chango chaksangda ima su gari se garage ta insilamkige Numidangi pung 8 mukta silakle Chanu su maboka sanaduna leiri Sanathoi somda pirol kari kara street taktuna leiri phone ama lae haiduna yenglubada Tharik oiramaduda paikhatli Tharikna Hello Tampha Kai haigi Tharia Tampha ga korokanu ko yam hainademi hainaroi nangdi mina tampasna korokudi hainaramgani ne haima mi ataina kawbane noine kawbudi korokana haiba khangdreda tamonungina sanathoi kawbadagi akoisu dum sanathoi haina chatkre ado aina phone tawraklise sindibida mukta yengoba kaigino haisibo kaidoroge ho yenglaga khangani bema aidi ngasaidagine kappada sire nangna sa mukta yengjau haibani thamagi ko Tharik su phone thamkre Sanathoi su pirol kai street takwa loraduna TV room da changlakpada manemgi tampakta machanupi sanaduna lei somda manemdi TV thawai tana yengduna lei mamai mamitchu mapina pumchot chotli Sanathoi ingakna manemgi manakta changsinduna machabu pamli kaidorage ma apabi makut haigatuna wa nganglakanu haiduna ingit tawri Ima yetkireda ko ngaktang TV yengbasida Sanathoi su mamai leithokhtuna TV da yenglubada noglai asigoire ima mau namu wa ngangkinuda nongin su thabak halaktuna changlakpada mapi marolga hongdoktaba makhai TV da hana yengduna lei magi loinabina nokmi machabu pamlaga maniamda yengduna nokli Matang asida tabiriba khwai pumnamakpu amuka hana khurumjari makha taba saru hayeng punna taminarasi